ꯕꯦꯝ ꯒ ꯂꯩꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗ ꯎꯞꯄꯩꯔꯝꯃꯨ ꯍꯜꯂꯛꯄꯗ ꯎꯞꯄꯩꯔꯝꯃꯨ ꯑꯩꯁꯤꯅꯦ ꯆꯥ ꯊꯛꯀꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯉꯁꯥꯏ ꯂꯧꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗꯣ ꯈꯤꯇꯪ ꯂꯩꯊꯣꯛ ꯂꯩꯁꯤꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯌꯥꯎꯔꯛꯑꯦ ꯑꯗꯨꯅ ꯑꯗꯨ ꯁꯤꯟꯕ ꯆꯠꯇꯣꯏꯅꯤ ꯁ꯭ꯃꯣꯜ ꯁꯣꯔꯠ ꯌꯥꯝ ꯇꯦꯟꯕ ꯗꯦꯠ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯕꯦꯝꯕꯦꯝꯅ ꯏꯆꯥꯊꯣꯏꯕꯤ ꯂꯧꯕꯤꯍꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯗꯦꯠ ꯆꯠꯂꯨꯈꯤꯒꯦ ꯗꯦꯠ ꯆꯠꯇꯣꯏꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯑꯣ ꯀꯩꯅꯣꯝ ꯄꯤꯖꯗ꯭ꯔꯗꯤ ꯗꯦꯠ ꯆꯠꯄꯒꯁꯦ ꯅꯨꯡꯉꯥꯏꯕꯒ ꯐꯥꯎꯗ꯭ꯔꯕꯅꯦꯕ ꯇꯩꯁꯦ ꯑꯣ ꯃꯥ ꯃꯁꯥ ꯑꯣꯏꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯒꯥꯔꯤ ꯈꯝꯕꯝꯁꯦ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯦ ꯑꯗꯨꯅ ꯑꯩ ꯂꯩꯍꯧꯔꯦ ꯁꯤꯗ ꯒꯥꯔꯤ ꯈꯝꯕꯝ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯈꯥꯝꯒꯦ ꯒꯥꯔꯤ ꯁꯨꯃꯥꯏꯅ ꯈꯥꯝꯖꯤꯜꯂꯝꯃꯦ ꯆꯠꯁꯤꯗꯣ ꯌꯥꯔꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯗꯦꯠꯁꯦ ꯂꯣꯏꯔꯦ ꯁꯤꯗ ꯗꯦꯠ ꯆꯠꯄ ꯂꯣꯏꯔꯦ ꯃꯥꯁꯦ ꯑꯆꯥꯄꯣꯠ ꯑꯃ ꯄꯟꯈꯤꯕꯗꯣ ꯑꯗꯣ ꯑꯩꯁꯨ ꯆꯥ ꯊꯛꯅꯤꯡꯕꯅꯤꯅ ꯕꯦꯝꯕꯦꯝꯁꯨ ꯌꯨꯝ ꯂꯩꯍꯧꯕꯅꯤꯅ ꯑꯆꯥꯄꯣꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯒ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯎꯔꯅꯤ ꯁꯥꯏ ꯂꯝꯕꯤꯁꯦ ꯔꯦꯁꯇꯨꯔꯦꯟꯕꯨꯗꯤ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯕꯦꯝꯕꯦꯝ ꯂꯩꯍꯧꯋꯦ ꯕꯦꯝꯕꯦꯝꯁꯨ ꯄꯤꯖꯅꯕ ꯌꯨꯝ ꯑꯣꯏꯅ ꯍꯜꯂꯁꯤ ꯆꯒꯨꯝꯕꯒꯤ ꯈꯣꯡꯖꯤ ꯀꯩꯀꯥ ꯌꯦꯡꯉꯤ ꯁꯤꯗꯩ ꯂꯩꯗꯅꯦ PK ꯐꯥꯁ ꯐꯨꯗ ꯍꯥꯏꯁꯦ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯣꯏꯕ ꯑꯗꯨꯅ ꯁꯤꯗꯩ ꯑꯣꯏꯅ ꯍꯣꯔꯦꯟ ꯍꯥꯏ ꯃꯈꯣꯏꯒꯤ ꯃꯦꯅ꯭ꯌꯨꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯛꯏꯁꯦ ꯃꯣꯃꯣꯅꯦ ꯑꯗꯩꯗꯤ ꯆꯤꯛꯀꯟ ꯂꯣꯂꯤꯄꯣꯞꯅꯦ ꯑꯗꯨꯒ ꯆꯤꯛꯀꯟ ꯐ꯭ꯔꯥꯏ ꯔꯥꯏꯁꯀꯅꯦꯕ ꯑꯗꯣ ꯁꯤ ꯄꯨꯂꯞꯁꯦ $290 ꯈꯛꯇꯅꯦ ꯍꯥꯏꯕ ꯍꯣꯡꯁꯨ ꯌꯥꯝ ꯍꯣꯡꯕ ꯑꯗꯨꯒ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯤꯁꯤꯅ ꯌꯥꯝ ꯃꯔꯩ ꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯀꯨꯝꯈ꯭ꯔꯦ ꯊꯣꯡ ꯍꯥꯡꯇꯣꯛꯄꯒꯤ ꯉꯁꯤꯗꯤ ꯑꯉꯥꯡ ꯌꯥꯎꯗꯨꯅ ꯆꯠꯄꯅꯤꯅ ꯃꯥ ꯍꯪꯉꯨꯁꯨ ꯍꯥꯏꯕ ꯑꯉꯥꯡꯈꯩꯗꯤ ꯑꯉꯥꯡ ꯌꯥꯎꯔ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯡꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯉꯁꯤꯗꯤ ꯑꯉꯥꯡ ꯌꯥꯎꯗꯦ ꯑꯗꯨꯅ ꯅꯪ ꯍꯪꯉꯨꯆꯣꯅ ꯍꯥꯏꯕꯅꯦꯕ ꯌꯥꯗꯕꯤꯅꯦꯕ ꯉꯥꯏꯅꯔ ꯂꯩꯕꯅꯦꯕ ꯑꯩꯅ ꯉꯝꯃꯦ ꯃꯔꯩ ꯅꯨꯄꯥꯅ ꯃꯔꯩ ꯉꯝꯕ ꯀꯥꯏꯁꯦꯀꯣ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯥꯎꯠ ꯐꯤꯂꯤꯡꯅꯦ ꯃꯔꯛ ꯃꯔꯛꯇ ꯉꯝꯕꯅꯤꯅꯀꯣ ꯅꯦꯅꯦꯒ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯇꯨꯝꯃꯦ ꯑꯗꯨꯒ ꯃꯝꯃꯤꯒꯅꯦ ꯃꯤꯜꯗ ꯆꯠꯂꯨꯁꯦꯅ ꯇꯧꯕꯒꯤ ꯑꯉꯥꯡ ꯃꯈꯥ ꯊꯝꯃꯝꯒꯦꯅ ꯄꯨꯊꯔꯛꯄꯗꯣ ꯑꯗꯨꯗꯩ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯩ ꯃꯈꯥ ꯐꯃꯨꯡꯗ ꯊꯝꯕ ꯐꯥꯎ ꯀꯞꯄꯅ ꯂꯣꯏꯕꯅꯦ ꯑꯣꯀꯦ ꯑꯗꯨ ꯅꯪ ꯂꯧꯔꯝꯕꯒꯤ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯂꯩꯔꯦ ꯑꯆꯥꯄꯣꯠ ꯆꯥꯊꯔꯁꯤ ꯚꯦꯔꯤ ꯅꯥꯏꯁ ꯑꯃꯗꯤ ꯆꯥꯕ ꯍꯧꯔꯝꯃꯦ ꯑꯃꯗꯤ ꯑꯦ ꯃꯁꯤꯡ 4 ꯌꯥꯎꯕꯅꯦꯕ ꯁꯤꯁꯦ ꯍꯥꯎꯕꯅꯦ ꯑꯗꯣ ꯍꯣꯡꯁꯨ ꯌꯥꯝ ꯍꯣꯡꯕ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦ 130ꯅꯤ ꯑꯗꯩ ꯁꯤ ꯀꯌꯥ ꯄꯤꯒꯦ ꯈꯪꯗꯦ ꯁꯤ 290 ꯇꯥꯔꯦ ꯄꯨꯂꯞꯅ 290 ꯃꯣꯃꯣꯁꯤꯒ ꯇꯧꯔꯒ ꯃꯣꯏ ꯆꯠꯅꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯕꯨ ꯁꯤꯟꯁꯦ ꯑꯝꯇ ꯅꯪꯉꯣꯒꯦꯗ ꯅꯪꯈ꯭ꯔꯦꯕ ꯍꯣꯏ ꯅꯥꯟꯊꯈꯤꯗꯧꯔꯦ ꯅꯣꯏ ꯃꯃꯥꯁꯦ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯗ꯭ꯔꯤꯕꯅꯤꯀꯣ ꯑꯃ ꯁꯦꯒꯥꯛꯂꯣꯝꯗ ꯅꯥꯟꯊꯈꯤꯗꯧꯔꯤ ꯇꯨ ꯀꯟꯅ ꯄꯥꯏꯌꯨ ꯅꯪ ꯇꯥꯔꯛꯄ ꯇꯥꯔꯦ ꯀꯟꯅ ꯄꯥꯏꯌꯨꯅꯦ ꯌꯥꯜꯂꯤꯁꯨ ꯆꯤꯡꯖꯜꯂꯒ ꯃꯇꯣꯟꯈꯩꯗꯣ ꯆꯤꯡꯖꯜꯂ ꯁꯦꯝꯃꯨꯕ ꯀꯗꯥꯏ ꯃꯐꯝꯗ ꯃꯆꯥꯊꯣꯏꯕꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯈꯔ ꯋꯥꯠꯂꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯆꯤꯡꯖꯟꯗꯧꯕ ꯖꯒꯥ ꯈꯔ ꯋꯥꯠꯂꯤ ꯑꯗ ꯐꯩꯅꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯅ ꯄꯣꯕꯗꯣ ꯇꯨꯝꯃꯦ ꯃꯃꯥꯅ ꯄꯣꯕꯗꯩꯗꯤ ꯗꯦꯒꯥꯕꯣꯛꯅ ꯄꯣꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥ ꯅꯨꯡꯉꯥꯏꯕꯔꯥ ꯇꯨꯝꯃꯣ ꯃꯣꯕꯥꯏꯜ ꯌꯥꯔꯦ ꯊꯨꯅ ꯇꯨꯝꯃꯣ ꯑꯗꯨꯒ ꯂꯧꯊꯣꯛꯅꯕ ꯅꯪ ꯃꯣꯃꯣꯁꯦ ꯀꯌꯥꯝ ꯍꯥꯟꯒꯦ ꯌꯦꯡꯁꯤ ꯃꯣꯃꯣ ꯄꯤꯁ 4 ꯍꯥꯜꯂꯦ ꯃꯣꯃꯣ ꯄꯤꯁ 4 ꯑꯁꯤꯒꯤ PKꯒꯤꯗꯣ ꯑꯗꯩ ꯈꯪꯗꯦ ꯑꯗꯨꯗꯤꯀꯌꯥ ꯄꯤꯒꯦꯗꯤ ꯄꯨꯂꯞꯁꯤꯗ 290ꯅꯦꯕ 290ꯗꯨꯗꯤ ꯌꯥꯝ ꯍꯣꯡꯉꯦꯅ ꯈꯟꯕ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯠꯂ ꯆꯥꯎꯕ ꯑꯣꯏꯗꯤ ꯁꯤꯁꯦ ꯑꯗꯨꯝ 500ꯀꯤ ꯆꯥꯡ ꯆꯥꯁꯤꯕꯨꯗꯤ ꯈꯤꯇꯪ ꯍꯥꯎꯕ ꯋꯥꯠꯂꯦ ꯉꯁꯤ ꯆꯥ ꯅꯪ ꯂꯣꯟꯕ꯭ꯔꯥ ꯉꯔꯥꯡꯒꯤ ꯈꯦꯠꯅꯩꯕ ꯑꯗꯨꯝ ꯌꯣꯜꯍꯜꯂꯨ ꯍꯋꯥꯏꯁꯦ ꯍꯞꯇꯥ ꯃꯅꯨꯡꯗ 2ꯔꯛꯇꯤ ꯆꯥꯕ ꯐꯕꯅꯦ ꯉꯁꯤ ꯍꯋꯥꯏ ꯆꯥꯔꯁꯦ ꯍꯋꯥꯏ ꯆꯥꯔꯁꯦ ꯑꯩꯗꯤ ꯍꯋꯥꯏꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯋꯥꯏ ꯆꯥꯔꯁꯤꯔꯥ ꯌꯥꯏ ꯑꯁꯤꯁꯨ ꯉꯧꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯉꯧꯔꯣꯏ ꯆꯥꯔꯁꯦ ꯍꯋꯥꯏꯁꯦ ꯑꯌꯨꯛ ꯆꯥꯅꯕꯅꯦ ꯑꯌꯨꯛ ꯆꯥꯕꯅ ꯅꯨꯡꯉꯥꯏꯕꯅꯦ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯏꯁꯨ ꯀꯩꯁꯨ Oh my god. ꯐꯣꯟꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯛꯇꯅꯤ ꯃꯨꯠꯂꯤꯁꯦ ꯃꯣꯏ ꯂꯩꯀꯥꯏ ꯉꯥꯜꯂꯦ ꯂꯣꯏ ꯎꯏꯌꯦ ꯃꯣꯏ ꯂꯩꯀꯥꯏ ꯃꯨꯠꯂꯦ ꯉꯥꯜꯂꯦ ꯍꯥꯏꯔꯒ ꯃꯨꯠꯂꯦꯅꯦ
Ok. Mấy mục ra. Mấy mục khởi rồi khởi xa và đi lê bẹt đấy. Không xa đi đi. Rồi xin đi. Akhoi ji mobile light akhoi gi thei ko. Mobile light dinner tai. Dinner na te si kai ko ge. Refreshment hai jare. Evening snacks. Okay, mobile light evening snacks. Azare. Bem bem siu le re. Si da chingnem bi le re. Bem sang de je. Ada ma kape. Angang da kap sing nu ko light to. Sabori. Sabori continue. Ngọc chị đi kia cô. Bigre. Hò. Khi bây giờ có hầu nè. Mina anh chào chứ u được chứ ngoài vậy này. Giờ từng tới 5 giờ. Mỗi chỗ chỉ có sao nhau họ về hả? Mỗi chỗ sẽ phải nó dip tàu rồi đó, mỗi chỗ sẽ đua. Lại chỉ phải gặp rồi. Masih crispy juga, skin malah aja, hao. Benar. Benar. Season ni ham hao je. Mana dip tàu ni, mari sauce juga, juga. Mỗi số sinh ra bị học gì vậy? Mỗi giờ tập bộ mẹ tự cả, mỗi số sinh ra mình là cái này hỏi. Mỗi gì phải là dip tàu đấy. Mỗi gì vậy? Cái món không quên trao mấy giờ mà đi kiên cái đầm. Anh nó chỉ có tí rồi. Kan bahawa Yang mai cuma मैं तो ना वीडियो दे मतंग साइड में से लगे मैं हुजिकी PK फास्ट फूड की असा पोसे अरोय भी हावे मैं सोइना ट्राई तो बियो मैं मुझे हम होम मने अखोई की लंपेल की VDF आउटपोस्ट ले बिदो दुगी हेक ऑपोजिट ले बिने PK फास्ट फूड से सोइना चेक आउट तो बियो मैं ngasi di bye bye Ubro udah bye bye Mami, nung nakapag na daw ni Maido, Ay udah saya bye bye